Nupi taraga nipan hatkraba nupa ama pulis na fare. Tongan ba mihat mipungi kes kaya da chenaba amade nupi taraga nipan hatpagi kes ka mari lainana ngarang Hyderabad ta pulis na masagi chahi nifuga mga suraba nupa ama fare. Mahak fakraba matung handak ta thokiba nupi ani hatkibagi kes amasu phangba ngamkhre. Nung thugay bana masagi sinpham oiba nupa asi City Police Task Force na ngarang phagat pangamkhibani. Nupa asi mamangda mi hatpagi kes kunga mathoida phagat pasu laikre haire. Mahak masagi chahi kunga mathoi surakpada luhongkhe adubu mahaki nupi na matam khara lairaga atopa nupa amada senkhibadage nupi singda yangthiba horakhibani haina police na phongdokhe mahakna kumja 2003 dage nupi singda paisa piduna maru oina nupa khainaraba nupi singda target tawduna UP thaklaba matung hatpa horakhibani haire. Mahakna nupi sing asibu hatlaba matung masada yawba sana lupa amadi mamal yamlaba pot sing lauraga satkhi haina Hyderabad police na makha takhe. Master Rivas Khan mihat chenaba miyoi sing akan bachairak pigadabani AM MSO pigliba masagi chahi mari khakta ngairiba Rivas Khan apokpagi ming Riyaz Khan thobalengoi jingbu hatoklaba matungda pukhri amadagi phangkhiba mihat asida chenaba mihat pasing akan bachairak pigadabani haina All Manipur Muslim Student Organization AMMSO gi Secretary Yunas Ali khulakpamna thadorokpa cherol amana phongdorokle. Cherol aduna makhatana hai karisu khangjadriba pikliba angang asibu minungsi laitaba miyoi kharana hatok piramba ase AMMSO na akanba mawongda condemn tawi amade masigumba mihat ase laibak asida amukhanna thoktanaba paliba laingak asina mihat pasingbu akanba cherak pihaudragade makhatana masidagi hena tamthiba thokdok misi mina thoklakpa yai haire. Laikhidraba Master Rivas Khan ge imung manunggi awabadasu saruk yazare loinana misi asigi matangda semkiba JSC na sangsilakpa justice fangnaba khongjang singda AMMSO nasu mapung phana sagotkani hainasu serol aduna makhatare. Mahairoi singdage bara hena lauba yaroi KSA malem pumbada khudong thiba saitheng kaya piduna lagliba corona virus COVID-19 na hiram khudingda awaba kaya mayok narakpana maram oiraga matam kaya dage mahiloisang sing laichet asidai ngakthokna lainaba laingakna thingjinuna lakiba adu Manipur State Cabinet na satliba chahi 2021 gi January 18 tagi nauna section thorang kaya ga loinana hangdokna bawarep laukiba loinana Education Minister su Cabinet na lauriba school college hangdokpagi thorang asi hena chetna lauduna class 9 gi mathakta leiriba school college amadi atai institution sing hangdokna ba lauriba thorang asi Kanglaipak Student Association KSA na taramna OA tunggi khunai amage mayol oiriba ngasigi mahiroi sing asibu mangkhiba tare khanduna thenglasu thengna section thorang lokhalakpa school hangdokhan bahaiba se aphaba khongthangni haina KSA ge HRD Secretary Roman Soibam Chana thadorokba cherol amana phongdorokle. Serol aduna makhatana hairibade Transport Department Transport Association singa mari lainaba khudingmak singda maphamda mahairoi khunai gi khanduna mahairoi singna school college university chatpa matamda mahairoi singi oinade gari bara tana laugadabane. Covid laichat asina maram oiraga nongmagi punsirolda supham nompham khangdraba nongmagi hingnabagi thabak suba imungna masing yamba iramdam kanglaipak oibana mahairoi singna nungtigi chathok chasin tawbada bara hena pina bohotna bahaibase polum ama oigadawre. Maram aduna laingakna mari lainaba khudingmakna mahairoi singge khanbiduna gari bara tabinaba Kanglaipak Student Association na pungning chingsinjari haire. Amaromda lakadoriba sahi asigi class 10 amadi 12 thagadoriba mahairoi singna arembada matam manghanbagi mahutta telaba thakhara asigi matam asidi school college sang naina satuna mayok nagodoriba bosem amadi kosem ge exam ase mai paknaba thamoi sengna honhaningi hainasu serol aduna makhatare. Farmer protest manungda irang thokpadage police marifuga taruk sokle. Ngarang Delhi gi tongan ba maphamda lomi singna tractor rally satkiba aduda thokiba hingsa gi thogokta police marifuga taruk soklaga lanthum kaya mangta khre haina agency gi pauna haire. Ngasi dagi school singda SOP ngakna physical class hokre. COVID-19 na maram oiduna mamang sahi 2020 gi March thadagi hauna Manipur da leiriba school sing lairik tamba lepluraba matungda Manipur sarkar na ngasi dagi class 9 gi mathakta leiba sing lairik tamba hokre. Ngasigi class 9 dagi 12 amade sarkar gi college sing dasu class hauke
Mahiroi-singna ngasi school da hek changlakpaga sarkar na piba SOP ngakna sapon sizinaduna khutsa sengna hamdokpa hand sanitizer sizinaba face mask sungsoi soidana uppa aduga fan amada supnatagi mahiroi ani dang phamduna social distancing ngakna class athaba hauki ngasi dagi haukiba class asida private school kharadadi mahiroi masing yamna lakna khide maru oina laidik takpi gadoriba oza singde magi school da mahausago mapung phana laktuna mahiroi sing laidik tambina ba sem saduna leiki mingsing ba yai ngasi numit kharani gi mamangdagi hauna class 9 dagi 12 fawbada lai school singi classroom ningthina sanitize tawbagi thabak satharaba matungda ngasi dagi SOP ngakna class haukibane loina masigi mamangda Directorate of University and Higher Education Manipur gi complex ta Education Minister na lusingduna college sing hangdokna baga mari leinana face mask sanitizer sing college sing da yanthokpagi thoramsu pangthokhrabane class 9 amasung 11 gi na morning shift ta aduga 10 amadi 12 na normal class ki matamda class tawkhi ex MLA ke bagi yumda bom langsilamlei nongmai kapsilamlei ngarang numidang pung 9 ga minit 15 rom taba matamda Lamphel Police Station gi manung channa tera sapam leirak machinda leiba ex MLA sapam kunjakesor ke bagi mayumda sakhangdaba miyoi kharana nongmai kapsilambada natana hand grenade ama langsinduna attack satharam le hairi police tagi fangba pawgi matung inade gari masada lakpu oigani haina singnaba sakhangdaba miyoi sing aduna ke bagi yumge mangol tamna nongmai round anirom kapsin khe masigi matungda hand grenade amasu langsin khe laivak phabadage hand grenade adude pokhai hogdre hairi kapsilamba nongmai maru ani aduna miyoi amata asok apan nangkhide adubu yumgi thonggi thongnaw amasung mingselda panduna akai atoi khara thokhankhi thokdok asigi paw hek phangbaga Lamphel Police na thokdok thokphamda sangsinduna thiba humbagi thabak chathakhi loina na sakhangdaba singna langsilakhiba hand grenade adu bomb expert ki kangbuna laukhatkhi hairi manak nakpa mafam singda police na thiba humbagi thabak chathakhi mifa mipun yaukhide bom langsilamliba adu kari maram gi damakta no haiba hojik phawba khangba ngamdri hairi wasat wanom tawraga bosem gi chairman hapa yaroi desam haukiba chahi 2020 gi December 19 tagi hangduna lakpa bosem gi secretary amadi examination controller thenglabasu thengna laingakna hablakpada Democratic Student Alliance of Manipur desamna taramna oi haina mahiroi lup asina press ta thadorokpa cherol amana hairi cherol asina hai hangduna leiba bosem gi secretary amadi examination controller hablaktabadage bosem na controller amadi secretary gi office ka solon kiba phawba laikhrabane adubu bosem gi chairman gi phamasisu education SK director na in charge oiduna puduna lagliba sisu full time oina maipuna na thabak tauna bagidamak chairman ama hapiu hainasu desam na haijakhiba laikhi chairman gi phamasi yamna taruta sengba amakpa leitaba matik chaba miyoi amabu chairman ohenbiduna hena phagadhanaba honagadabane wasat wanom da yumpham oiba yaroi education dade aigi migi haiba wakhal thadokuna yamna taruta sengna thamse laingakna aranba tawba sing kangkhatuna bosem gi chairman haplabade desamna tuminna yengduna leiroi haide